ꯑꯍꯥꯟꯕꯗ ꯉꯥ ꯃꯔꯨꯝꯁꯤꯒ ꯍꯥꯏꯐꯦꯠ ꯆꯥꯟꯅꯒꯗꯕ ꯊꯨꯝ ꯈꯔ ꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯑꯗꯩꯗꯤ ꯌꯥꯏꯉꯪ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯄꯅꯤꯀꯣ, ꯌꯥꯝꯅ ꯍꯥꯞꯆꯤꯟꯕꯤꯒꯅꯨ, ꯌꯥꯏꯉꯪꯁꯦ ꯈꯔ ꯈꯤꯇꯪ ꯍꯥꯞꯄꯅꯤꯀꯣ꯫ ꯑꯗꯨꯅ ꯉꯥꯁꯦ ꯇꯥꯎꯔꯛꯄꯗ ꯌꯥꯝꯅ ꯊꯨꯅ ꯑꯣꯏꯁꯟꯅꯕꯒꯤꯅꯤꯀꯣ꯫ ꯑꯗꯨꯒ ꯉꯥꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯨꯠꯁꯤꯅ ꯅꯣꯏꯔꯒ ꯑꯍꯥꯟꯕꯗ ꯅꯣꯏꯔꯅꯤꯀꯣ꯫ ꯁꯨꯃꯥꯏꯅ ꯅꯣꯏꯔꯅꯤ꯫ ꯅꯣꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯇꯨꯝ ꯇꯥꯔꯒ ꯂꯩꯔꯝꯕꯗꯣ ꯂꯣꯏꯅꯃꯛ ꯃꯐꯣꯟ ꯇꯥꯔꯛꯑꯦꯀꯣ꯫ ꯁꯤ ꯃꯐꯣꯟ ꯇꯥꯔꯛꯄꯁꯤꯕꯨ ꯅꯣꯏꯗꯣꯏꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯉꯥ ꯃꯔꯨꯝꯁꯦ ꯇꯥꯎꯕ ꯃꯇꯝꯗ ꯐꯨꯠꯂꯒ ꯇꯥꯎꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯤꯅ ꯐꯨꯠꯇꯕꯤꯗ ꯑꯗꯨꯝ ꯇꯥꯎꯒꯗꯕꯅꯤꯀꯣ꯫ ꯁꯨꯃꯥꯏꯅ ꯐꯖꯅ ꯅꯣꯏꯕꯤꯔꯅꯤ ꯉꯥꯁꯦ꯫ ꯀꯩꯅꯣ ꯃꯆꯣꯏ ꯇꯥꯔꯦꯀꯣ꯫ ꯉꯁꯥꯏ ꯄꯨꯝꯅ ꯂꯩꯔꯝꯕ ꯉꯥꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔ ꯃꯇꯨꯡꯗꯒꯤꯗꯤ ꯃꯆꯣꯏ ꯇꯥꯔꯦꯀꯣ꯫ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯅꯣꯏꯕꯁꯦ ꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦꯀꯣ꯫ ꯍꯧꯖꯤꯛ ꯃꯆꯣꯏ ꯇꯥꯔꯕꯅꯤꯅ ꯌꯥꯔꯦꯀꯣ꯫ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯎꯗꯣꯏꯅꯤꯀꯣ꯫ ꯒ꯭ꯌꯥꯁ ꯑꯣꯟ ꯇꯧꯔꯁꯤ꯫ ꯑꯩꯗꯤ ꯒ꯭ꯌꯥꯁ ꯑꯣꯟ ꯇꯧꯔꯒꯦ꯫ ꯊꯥꯡꯒꯠꯂꯦ ꯍꯧꯖꯤꯛ ꯊꯥꯎ ꯍꯩꯖꯤꯜꯂꯒꯦ꯫ ꯆꯥꯃꯁꯇ ꯇꯧꯔꯒ ꯑꯗꯨꯒ ꯉꯥꯁꯦ ꯉꯁꯥꯏꯒꯤ ꯉꯥ ꯃꯔꯨꯝꯁꯦ ꯑꯣꯟꯕ ꯃꯇꯝꯗꯅꯦ ꯍꯦꯛꯇ ꯄꯪꯑꯣꯟꯗ ꯑꯣꯟꯕꯤꯔꯨꯅꯣꯕ꯫ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯇꯥꯎꯕꯒꯤ ꯍꯥꯞꯆꯤꯟꯈꯤꯕ ꯄꯣꯠꯁꯦ, ꯁꯤꯒꯤ ꯃꯄꯥꯟꯒꯤ ꯂꯦꯌꯔꯁꯦ, ꯃꯊꯛ ꯊꯪꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯄꯥꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯊꯛ ꯊꯪꯕꯒꯤ ꯂꯦꯌꯔꯁꯦ ꯁꯤꯗꯩꯁꯤꯗ ꯍꯥꯏꯐꯦꯠ ꯀꯟ ꯂꯥꯎꯔꯛꯀꯅꯤꯕꯀꯣ꯫ ꯀꯟ ꯂꯥꯎꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯔꯨꯝꯁꯦ ꯃꯈꯥꯗꯥꯡ ꯑꯣꯟꯕꯤꯌꯨꯀꯣ꯫ ꯅꯠꯇ ꯇꯥꯔꯗꯤ ꯇꯥꯎꯔꯤꯕ ꯄꯣꯠꯁꯦ ꯃꯥꯁꯦ ꯀꯥꯏꯈꯤꯅꯤꯕ ꯅꯠꯇ꯭ꯔꯒꯗꯤ꯫ ꯐꯖꯅ ꯁꯤ ꯃꯄꯥꯟꯒꯤ ꯄꯣꯠꯁꯦ ꯂꯦꯌꯔꯁꯦ ꯀꯟ ꯂꯥꯎꯔ ꯂꯩꯔꯦꯀꯣ꯫ ꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯎꯕꯤꯔꯕ ꯅꯠꯇ꯭ꯔꯥ? ꯍꯥꯏꯐꯦꯠ ꯃꯩ ꯂꯩꯈꯠꯂꯒ ꯃꯁꯥꯁꯦ ꯍꯥꯏꯐꯦꯠ ꯃꯆꯨꯁꯦ ꯈꯔ ꯕ꯭ꯔꯥꯎꯟꯅꯦꯁ ꯆꯪꯍꯜꯂꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦꯀꯣ꯫ ꯌꯥꯝ ꯂꯥꯏꯕꯅꯦ꯫ ꯃꯌꯥꯝꯅ ꯃꯁꯩꯁꯤꯗ ꯋꯥꯅ ꯏꯁꯤꯡꯗ ꯑꯃꯨꯛ ꯐꯨꯠꯇꯅ ꯃꯀꯛ ꯀꯛꯇꯅ ꯉꯥ ꯇꯥꯎꯔꯤꯗꯣ ꯁꯨꯃꯥꯏꯅ ꯈꯨꯠꯁꯤꯅ ꯐꯖꯅ ꯃꯆꯣꯏ ꯇꯥꯕ ꯐꯥꯎꯕ ꯅꯣꯏꯕꯤꯔꯒ ꯑꯗꯨꯝ ꯇꯥꯎꯈꯤꯕꯗ ꯌꯥꯝꯅ ꯂꯥꯏꯅ ꯑꯔꯥꯏꯕ ꯄ꯭ꯔꯣꯁꯦꯁꯇ ꯑꯗꯨꯝ ꯇꯥꯎꯕ ꯌꯥꯒꯗꯕꯅꯦ꯫ ꯌꯥꯔꯦ ꯍꯧꯖꯤꯛ ꯃꯨꯜꯂꯦ꯫ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯊꯥꯎ ꯃꯆꯨꯝꯗꯣ ꯂꯣꯏꯅꯃꯛ ꯆꯨꯝꯊꯈꯔꯦꯀꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯤ ꯂꯩꯖꯔꯦꯀꯣ ꯍꯧꯖꯤꯛ ꯇꯥꯎꯈꯤꯕꯗꯣ꯫ ꯒ꯭ꯌꯥꯁꯁꯤꯗ ꯐꯖꯅ ꯍꯥꯞꯆꯔꯒꯦ꯫ ꯂꯩꯔꯦꯀꯣ ꯉꯥ ꯃꯔꯨꯝꯁꯦ꯫ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ꯫ ꯁꯤ ꯉꯥ ꯃꯔꯨꯝꯁꯦ ꯃꯅꯨꯡ ꯐꯖꯅ ꯐꯥꯎꯅ ꯑꯗꯨꯝ ꯃꯨꯜꯂꯝꯒꯅꯤꯀꯣ꯫ ꯃꯅꯨꯡ ꯐꯖꯅ ꯑꯗꯨꯝ ꯃꯨꯜꯂꯤꯁꯦ ꯎꯔꯕ? ꯀꯩꯁꯨꯝ ꯇꯧꯔꯝꯗ꯭ꯔꯤꯁꯦ ꯎꯕ꯭ꯔꯥ? ꯀꯟ ꯂꯥꯎꯔꯒ ꯑꯗꯨꯝ ꯍꯥꯎꯔꯗꯕꯅꯦ꯫ ꯆꯥꯕꯗꯁꯨ ꯀ꯭ꯔꯦꯝ ꯂꯥꯎꯔꯅꯤ, ꯃꯍꯥꯎꯁꯨ ꯂꯩꯔꯅꯤ, ꯊꯨꯝ ꯃꯣꯔꯣꯛ ꯂꯣꯏ ꯍꯥꯞꯈ꯭ꯔꯕꯅꯦ꯫ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯉꯥ ꯃꯔꯨꯝꯁꯦ ꯌꯥꯝꯅ ꯄꯨꯡ ꯌꯥꯝ ꯆꯪꯗꯕꯤꯗ ꯑꯗꯨꯝ ꯏꯁꯤꯡꯗ ꯐꯨꯠꯇꯕꯤꯗ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯃꯆꯣꯏ ꯇꯥꯕ ꯐꯥꯎꯕ ꯅꯣꯏꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯕꯅꯦ꯫